आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ लमयानब हिजम इरापोर्ट की चामुकुन मापन सुबा मपोक कुमन थौरम ngasi पाक सना पांगथोकनखी मणिपुरी ड्रामा की सही चाम सुरकपगी पालन थौरम ngasi इम्फाल की जवाहरलाल नेहरू मणिपुर डांस एकाडमी की ऑडिटोरियम दा पांगथोखरे बिहार विधानसभा मिखल की मांगोइना इलेक्शन कमीशन की फाइनल इलेक्टोरल रोल ngasi फोंखरे इंडिया में डिपार्टमेंट हाइरी मणिपुर याउना अवांग नोपौ राज्यसिंगदा लागलिबा नुमित इनी असिदा अखाक अराउगा लोइना अकन मनोंग सुगनी अमसुंग भारत अमदी भूटान लेबाक अनिगी ngमखै परिंगदा रेल गाड़ी की प्रोजेक्ट अनि लुपा कोटी लिसिंग मरी कुथराहुमदोइ संगना संगतपा यानखरे लमयानब हिजम इरापोर्ट की चाम कुनमापन सुब मपौ कुमन थौरम ngasi पाक सना पांगथोकनखी राज्य सरकार ने सिंधुन इम्फाल की लीला सिंह खुंगनांगखोंगदा लेबा इराबोट स्क्वायर दा ngasi अयुक पांगथोकिबा थोरमदा राज्यपाल अजय कुमार भलाना लुसिंगदुना मियामना जननेता इराबोट की मूर्ति दा लैसु कतुना इकाई खुमनबा उठखी एमएलए सिंह राज्य की चीफ सेक्रेटरी पीके गोयल अमदी अतई मकोक थोंगबा सरकार की ऑफिशियल सिंहसु थोरमदुदा सरुक याखी थोरमदुगी सरुक अमोइना राज्य थाकी लेबाक निंग इसई चांगतमनबगी थोरमसु पांगथोखी इराबोट सेलिब्रेशन कमिटी मणिपुर ने सिंधुना नुमित असगी पालन थौरम इम्फाल की पैलेस कंपाउंड लेबा इबोयाइमा सुमांग लीला संगलेंदा पांगथोखी थौरमदुदा मियामने इराबोट की मफमदा लैसु कतुना इकाई खुमनबा उत्पगा लोइना तोंगान तोंगानबा एवार्ड कयासु यंथोखी तोंगान तोंगानबा लुक कयानसु लमयानबा इराबोट की मपोक कुमन पालन पांगथोकनखी चाम कुनमापन सुबा लमयानबा हिजम इराबोट की मपोक कुमन थौरम सिंगजमई ब्लॉक कांग्रेस कमिटी ने सिंधुना सिंगजमई इमा कैथेलदा पांगथोखी थौरम की मनुंग चन्ना ग्रीन सिंगजमई कैंपेन हाइबा वाखलोन की मखादा बाइक रैली अमसु चतखी लोकसभा की एमपी डॉक्टर अंगोमसा बिमोल अकोइजमदी थोकजोम लोकेश्वर सिंह एमएलए बाइक थौदुना रैली अदुबुलु सिंखी अमदी सिंगजमई की तोंगान तोंगानबा लंबी सिंगदा चलबा मतुंग सिंगजमई इमा कैथेल थुंखी मफम अदुदा इराबोट की मितमदा लई कतुना इकाई खुमनबा उठखी थोरमदुदा मणिपुर प्रदेश कांग्रेस कमिटी की पीसीसी मेंबर ओइनाम रोमेन लुसिंगदुना तोंगान तोंगानबा मफम सिंगदा उ चरा सिंग थाखी अमदी लंबी चटपा मियामदा उ चरा सिंगसु यंथोखी मणिपुर वुमेन लिटरेरी एंड कल्चरल ऑर्गेनाइजेशन होजाय अमसुंग पेट्रियोटिक राइटर्स फोरम मणिपुर सिंधुना लमयानबा हिजम इराबोट की चाम कुनमापन सुबा मपोक कुमन थौरम आसाम की होजायदा लेबा इराबोट मेमोरियल कम्प्लेक्स ngasi अयुक पांगथोखी थौरमदुदा मियामना जननेता इराबोट की मूर्ति दा लैसु कतुना इकाई खुमनबा उत्पगा लोइना अखंग अहिसिंगना महाकी मफमदा महाकी मरमदा वांगांखी थौरमदुदा मणिपुर की संगनाइरबा इबा या स्कूल खैराकपम अमसुंग होजाई की सोशल एक्टिविस्ट अनि थांगजम इराबोट सिंह अमदी लाइटोनजम अखमदा कुमसी सेगी लमयानबा हिजम इराबोट लाइफ टाइम अचीवमेंट अवार्ड पीखी ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको की लमसिंग मखादा इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन जिला असि के तोंगान तोंगान मफम सिंगदा था अमसुम चथरकपा लमयानबा इराबोट निंगसिंग थौरम ngasi लोइसिनख्रे बामोन कंपुतु लेबा थांगजम मनोरमा मेमोरियल साइट उचरा कया थादुना लोइसनबेगी थोरमतु पांगथोखी लमयानबे इराबोट निंगसिंग थौरम ऑब्जर्वेशन कमिटी नेसु प्रोटेक्शन एंड प्रिजर्वेशन कमिटी मणिपुर की मखादा था अमसुम चथरकपा इराबोट की पालन थोरमसु ngasi इम्फाल की पैलेस कंपाउंड लेबा लमयानबा संगलेंदा लोइसिनख्रे लोइसनबेगी थोरमदा वांगांगबदा ऑब्जर्वेशन कमिटी की कन्वीनर लाइश्रम श्याम खुमन अमसुंग मसक नाइबा लुसिंगबा कया सरुक याखी जिरीबामदसु जननेता हिजम इराबोट मेमोरियल ट्रस्ट जिरीबाम ने सिंधुना कुमोन थौरम असि पांगथोखी थौरम की मनुंग चन्ना तोंगान तोंगानबा कंटिंजेंट अमसुंग कल्चरल ट्रुप कुनिपान सरुक यादुना मार्च पास्ट की अथोय अहिन तानखी लमयानबा हिजम इराबोट की चाम कुनमापन सुबा मपोक कुमन थौरम कक्सिंग कैथेल की इराबोट पाक ngasi पांगथोखी मियामना इराबोट की मितमदा लई कतुना इकाई खुमनबा उठखी अहानबा ngaikong खुलेन ग्राम पंचायत लेवल इराबोट सेलिब्रेशन कमिटी ने सिंधुना लमयानबा हिजम इराबोट की मपोक कुमन थौरम ngaikong ममांग पाट लंपाकदा ngasi पांगथोखी इम्फाल ईस्ट कैराव बित्रा अवांग लेकाई की इरिलबुंग लाइब्रेरी यूनियन ने सिंधुना लमयानबा इराबोट की चाम कुनमापन सुबा मपोक कुमन थौरम ngasi पांगथोखी
Karam Syam MLN Hairi Manipur gi lusingba Jananeta Irabor ki punsidi miyam gidamak kathokiba tanglaba lusingba amani asigumba lusingba amagi mafamda Manipuri khonaina haikat laikat tamba phangjaba haibasi yamna sauthok saningai ni Narol Sahitya Premi Samiti Imphal na sindurangasi Langthabal Kunja Mayai Lekai da leiba Dr. Kamal Literary Complex da building sangaba masung Jananeta Hizam Irabot mana yenthopugi thoram da saruk yaraduna Sri Syam na hai Dr. Kamal gi pongna phamda complex ama semgatuna sangle nama sabada nungaiba poi Narol Sahitya Premi Samiti na makata na Manipuri Sahitya sakholana bohonabada asobo thotang lorkani haibagi thajaba Sri Syam na phongdokhi Lamyan Irabot ki punsigi history nainaba amasung mahangna akhoi Manipur khonai da piramiba paujen sing asi isang sin nainaduna lakpa sida akhoina hojik Lamyan Irabot ki photo da leisu katpa dukhak natana mahangna pamjaramba forum du da akhoina sangsin bada ka lei mahangna pamamu forum singdugi manung channa haiba taragadi manabu khonai ama semba miyon minai leitaba haibasini Thormaduda Dr. Lamabam Kamal gi ayakpa saktam maikhum hangdokpa galwena Jananeta Hizam Irabot ki photo da laikatuna ikai khumna ba utki kumsi sehigi Jananeta Hizam Irabot mana sangnai raba iba Budi Chandra Haisnam bate pekhi tabiriba pawasi Akashbani Imphal dagini Critics Forum Manipur ni sentuna Manipuri drama gi sahi chama surupagi palan thoram ngasi Imphal gi Jawaharlal Nehru Manipur Dance Academy gi auditorium da pangthokre Thormadu da saru yakhiba Rajya Sabha gi MP Lesemba Sana Jawban hai numit asida Manipuri londa sanaba ahanba drama Narasing awangamba puthoki numit asi Manipur gi oinadi yamna maruoiba numit amani ngasidagi sahi samagi mamangda hariba drama asi lamdam asigi art and culture da drama gi lamda masak thokna puthokpa ngamkhi drama asi puthoktriŋei mamangda Manipur gi puwari da awagi khutta sahi taret khuntakpagi thodok thoklaba matung Maharaj Gambir Singh amadi Narsingh Maharaj na Manipur bu awagi makhutagi kanba ngamkhi magna hai Narsingha na ming tholaga awangamba haidana koigi Sri Lari Lapam Bungahal Singha na iba drama si utkiba adugumba numit awangamba hariba Narsingh Maharaj gi drama utkibagi ngasina sahi chama surapa yamna relevant oiba adugumba akoigi numit amani Manipur singidamaktadi Thoromgi sarukama oina Narsingh awangamba haiba drama amasu utkhi India Med Department hairi Manipur yauna awang nupag Raya Singh Assam Meghalaya Nagaland Mizoram amasung Tripura da lakadoriba numin ini asida akhak araw galwenna akan manung sukani masigi matakta Chhattisgarh Andhra Pradesh Orissa Andaman amasung Nicobar itatasu mathangi numin ini da nung sukani Bihar Jharkhand Orissa Telangana nongsu Bengal amasung Madhya Pradesh da lakadoriba numit humni asida akhak araw yauna mayai oirapadagi yamna kanba mongda nong sugani maramaduna hariba numit sing asida miyamna lawu lamang amadi sing pat turel da sarpidana ba hairi Swasthya Nari Sasak Paribar Abhiyan gi makhada nupi amasung angang singi nongmagi oiba lemna laingbagi kemama hayeng Imphal gi singmairong da leiba City Hospital and Research Center amadi Sangai Pro da leiba City College of Nursing da pangthokani Kem sing asida hayeng ayuk pung 8 dagi nungtil pung 3 phawbada nupi amadi angang singi screening tobuga loinena layengani Seva Saptaha ki sarukam oina Akashbani Imphal gi ipaw kangbuna tangkak naina santorakliba akhanaba thorom gi aroiba tangkak hayeng ayuk pung 3 minute nifuda Akashbani Imphal da sandokani minute kun sandokadaba from soil to success strengthening farmers and farms haibasida Rajya Sarkar gi Agriculture Department ki Director Peter Salamam sung ekhoi gi mihut Khetri Mayum Ganga ga unatuna wari sanaba tahan sakani pawgi marak thanna atenba break ama Nupi singna nupi oibigi anababu lotsinduna thamba thadoklasi Chatliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabata natana free pap smear test breast screening colposcopy amadi thyroid screening lemna yengthokpagi khudong chaba pizari Akupa marol gidamak NABH phanglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East tanabiu Akashbani Imphal dagi paw tabiri Bihar Vidhan Sabha Mikhal gi mangolena Election Commission na masigi final electoral roll ngasi phongkhre electoral roll sing asigi copy sing online gi kuthang da ngasi digi phangan bahore
Masigi matakta district election officing kuthang the electoral roll sing asi phangan khre. Election Commission hai ngasi phongkhiba electoral roll aduda voter koti 8 lakh kunmari henbagi elector singi maming yauri. Ing kumja lisingani kunmari gi Lok Sabha mikhalda rise adugi electoral roll da voter koti 8 lakh marbutra mapan oirambani. Hadaki electoral roll asida voter lakh humphumanga rom gi ming lokthokle. Masi leikidaba musung sasinaba voter singaktani. Handaki electoral roll asida voter lising kuthra taruk nauna hapsanaba dabi tawrakhi aduga voter lakh ani lising tara taret henbagi maming kakpinaba dabi tawkhi. Bharat amasung Bhutan leibak ani gi ngamkai paringda rail gari gi project ani lupa koti lising mari sumna kunthra homdoi sangna semgat bayana khre. Railway project sing adugi manungda Kokrajhar Gelephu amasung Banarahat samta se yauri. Nai Delhi da pangthokpa paugi mifam amada Kendra gi Rail Mantri Ashini Vaishnav hai project asina Bhutan gi maruoiba sor ani Gelephu amasung samta se samnahangani. Project ani asi Assam gi Kokrajhar amasung Nongsu Bengal gi Banar takka samnagani. Malim gi ahal wariba singi numit hayang pangthokani. Kendra gi Social Justice and Empowerment Mantraloy sinduna leibak asigi oilasu palan thormasi Nai Delhi da hayang pangthokatawri. Thormasi ge mari lenina ahal wariba singi damag sarkar na paikhet kani hana lauthoki ba thabak thorum kaya paikhet kani hairi. Masina ahal wariba miyo sing de hena kudong san gani masung tongan ba thabak thorum sing da makhoi ki hak lehelagani. Ngaksel Mantri Rajnath Singh na hayang Nai Delhi da pangthokpa Defense Accounts Department ki sahi gi oiba thorum da sarv yagani. Mantri na Controller General of Defense Accounts ki institutional capacity hena phagalana pamati thabak ningthi na pangthok na bagidamak anoba thorang kaya su hotokani. Thoramadu da Sri Rajnath na CGDA gi official singda thoido hindokpa thabak to bagidamak Raksha Mantri Award for Excellence su yenthokani. All India Congress Committee AICC ki president amasung Sangsad Sadasya Malik Arjun Kharge matang thagi tareta Kohima da lakani. Mahagna dol gi atai lusingba kaya ka su loinarakani. Sri Kharge na Kohima gi Naga Solidarity Park da pangthokpa miyam gi rally amada wangangani. Enforcement Directorate ki Ranchi Zonal Office na Prevention of Money Laundering Act ki makhada Kolkata amasung Howrah gi puna lupa koti 15 lakh nifumathoi romgi mamal oigedaba lantum sing phajin khre. Enforcement Directorate ki serol manhai phajin khibal lan thumsing adugi manungda GST ki mingda lan sel khomkal lamada sianaba mioi ama yauri. Ma ki tongan ba mafam singda leiba yum ingkhol sing yauna atei lan thum kaya Enforcement Directorate na phajin tuna thamle. Masi Directorate General of GST Intelligence na ma ki matakta tongan bihiram da wakat thangkalapatagi Enforcement Directorate na thijin humjin bi ki thabak satharakani. Haujik sanabagi pau Khangembam James taki. Kaksing District Sports Association sinduna chathariba kunmathoi suba KK Memorial First Division Football League ki ngasi sanakiba match ta KFC Kaksing na PFC Tokpachingbu Panjil manga ahumda maithiba pikre atopa match amada WALYDA wabagaina UBSA Mantakpu Panjil ani amada thoikre. ICC Women ODI World Cup ngasi dagi Guwahati da hokre ahanba match ta Bharat amasung Sri Lanka na Guwahati gi Barspara Cricket Stadium da sanari. Tournament asida Australia, England, New Zealand, South Africa, Sri Lanka, Bangladesh amadi Pakistan gi team sing saruk yari. New Delhi gi Jawaharlal Nehru Stadium da chathariba World Para Athletic Championship ta Bharat ki sanaroi Yogesh Khatuniana discus throw F56 ki category da lupa gi takaman laure Dwijamani. Aroibada maroiba pawmuk lamyan ba hizam iraport ki sa mukun mapan subam mapok kuman thoram ngasi pak sana pangthok nakhi Manipuri drama gi sahi sa masurpagi palan thoram ngasi Imphal gi Jawaharlal Nehru Manipur Dance Academy gi auditorium da pangthok khre Bihar Vidhan Sabha mikhal gi mangoilana Election Commission na masigi final electoral roll ngasi phong khre India Met Department hairi Manipur yauna awang no pau raja singda lagliba numin ini asida akhak arau galwelena akan manong sugani amasong Bharat amadi Bhutan leibak ani gi ngamkai palingda rail gari gi project ani lupa koti lising mari subna kuntra homdoi sangna semgat payana khre pauloi jare